ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡ ꯃꯔꯛꯇ ꯆꯦꯟꯕ ꯐꯖꯔꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯇꯥꯏꯗ ꯀꯩꯉꯝꯕꯗ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯊꯥꯡꯁꯤꯗꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯣꯏꯕ ꯌꯥꯅ ꯂꯪꯂꯦꯗꯅ꯫ ꯄꯨꯡꯂꯪ ꯂꯪꯈꯩ ꯐꯦꯡꯒꯦ꯫ ꯊꯥꯡ ꯐꯦꯡꯅꯨꯡ ꯃꯊꯛꯁꯤꯗ ꯐꯝꯂꯒ ꯊꯥꯡ ꯐꯥꯎꯕ ꯂꯪꯅ ꯐꯦꯡꯗꯕ ꯍꯥꯏꯕꯁꯤ ꯅꯨꯡꯄꯥꯛꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯨꯡꯁꯤ ꯅꯠꯇ꯭ꯔ ꯂꯦꯡꯈꯤꯕꯗꯣ? ꯊꯋꯥꯏꯒ ꯄꯥꯟꯕ ꯅꯨꯡ ꯑꯣꯏꯕ ꯖꯥꯠꯂꯥ? ꯃꯁꯤꯕꯨ ꯊꯥꯡꯁꯤꯅ ꯊꯤꯜꯂꯒ ꯌꯦꯡꯁꯤꯔꯥ? ꯏꯒ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯁꯤꯔꯥ? ꯀꯩꯉꯝꯕꯗꯨ ꯊꯥꯡꯗꯣ ꯐꯦꯡꯕ ꯂꯦꯞꯂꯒ ꯅꯨꯡꯄꯥꯛꯇꯨꯗ ꯀꯥꯡ ꯂꯥꯎꯅ ꯑꯃꯨꯛ ꯊꯤꯜꯂꯤ꯫ ꯊꯤꯟꯕ ꯆꯪꯗꯦꯅ ꯏꯍꯦ, ꯊꯥꯡ ꯃꯇꯣꯜꯁꯤꯗꯤ ꯑꯃꯨꯛ ꯈꯣꯏꯔꯦꯗꯅ ꯁꯤꯗꯤ꯫ ꯅꯥꯀꯜꯗ ꯅꯨꯡ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯂꯨꯆꯤꯛꯂꯨꯕ ꯏꯁꯤꯡꯁꯤꯗꯒꯤ ꯏꯁꯤꯡ ꯈꯨꯖꯣ ꯈꯔ ꯀꯜꯂꯒ ꯊꯛꯂꯒ ꯐꯖꯔꯕ ꯂꯩ ꯉꯥꯛꯇ ꯍꯧꯕ ꯎꯃꯪꯁꯦ ꯃꯁꯤ ꯐꯥꯎꯔꯒ ꯆꯠꯂꯒꯦ꯫ ꯏꯁꯤꯡꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯃꯆꯨ ꯇꯥꯎꯊꯔꯛꯏꯅ꯫ ꯃꯊꯛꯂꯣꯝꯗꯒꯤ ꯃꯊꯛꯂꯣꯝꯁꯤꯗꯒꯤ ꯃꯣꯏꯅ ꯍꯥꯝꯊꯔꯛꯂꯤꯕ ꯖꯥꯠꯂꯥ? ꯎꯇꯤ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕꯒ ꯆꯥꯔꯒ ꯐꯥꯏꯊꯔꯛꯄ ꯖꯥꯠꯂꯥ? ꯇꯣꯛꯑꯒꯦꯗ, ꯊꯛꯑꯔꯣꯏ꯫ ꯀꯩꯉꯝꯕꯗꯨ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯅꯨꯡꯒꯤ ꯇꯨꯔꯦꯜꯗꯨ ꯆꯣꯡ ꯆꯣꯡꯗꯅ ꯂꯥꯟꯊꯣꯔꯛꯄꯒ ꯃꯃꯥꯡꯗ ꯁꯅꯥ ꯃꯆꯨꯒꯤ ꯁꯖꯤ ꯑꯃ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯡ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯏꯁꯤꯡꯗꯨ ꯀꯨꯠ ꯀꯨꯠ ꯊꯛꯈꯤ꯫ ꯀꯩꯉꯝꯕꯗꯨ ꯁꯖꯤꯗꯨꯗ ꯌꯦꯡꯂꯒ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯒ ꯌꯦꯔꯥ, ꯊꯛꯑꯒꯦꯗ, ꯄꯨꯛꯀ ꯂꯣꯏꯅ ꯁꯧꯒꯠꯂꯦ꯫ ꯐꯝꯊꯔꯒ ꯄꯥꯛꯊꯔꯒ ꯁꯟꯗꯧꯅ ꯆꯤꯡꯉꯒꯦ꯫ ꯍꯩ! ꯄꯥꯛꯊꯔꯦ꯫ ꯑꯩꯁꯨ ꯆꯤꯡꯒꯦꯀꯣ ꯁꯖꯤ꯫ ꯏꯍꯦ, ꯏꯁꯤꯡ ꯍꯦꯛ ꯊꯛꯄꯒ ꯃꯄꯥꯜ ꯑꯃꯨꯛ ꯊꯣꯛꯅꯤꯡꯉꯦꯅꯦ꯫ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝꯅꯤ, ꯇꯨꯝꯂꯝꯗꯥꯏꯗ ꯏꯁꯤꯡ ꯁꯨꯛꯊꯛ ꯊꯛꯄꯤꯒꯅꯨ, ꯇꯨꯝꯕ ꯌꯥꯝꯅ ꯀꯥꯏꯕꯅꯤ꯫ ꯌꯥꯗ ꯍꯋꯥꯏ ꯃꯔꯨ ꯑꯃ ꯌꯥꯎꯔꯤꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯕ? ꯍꯣꯏꯗ, ꯄꯣꯞꯂꯤ ꯄꯣꯞꯂꯤ ꯑꯣꯏꯅꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯇꯨꯔꯦꯜꯁꯤꯗ ꯇꯥꯎꯊꯔꯛꯂꯤꯕ ꯍꯋꯥꯏ ꯃꯔꯨꯁꯤꯡꯁꯦ ꯀꯣꯠꯈꯠꯂꯒ ꯁꯥꯏ ꯁꯥꯏꯗꯅ ꯎꯃꯪꯁꯤꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯦ ꯀꯥꯕ ꯍꯧꯔꯒꯦ꯫ ꯃꯥꯡꯕꯗ ꯌꯥꯎꯔꯛꯄ ꯑꯣꯏꯒꯦ ꯑꯣꯏꯁꯅꯨ, ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯏꯁꯤꯡꯁꯤꯅ ꯆꯥꯝꯊꯣꯛꯂꯕꯁꯤꯕꯨ꯫ ꯑꯩ ꯆꯤꯡꯁꯤ ꯀꯥꯔꯦ, ꯑꯩ ꯆꯠꯂꯦ꯫ ꯀꯩꯉꯝꯕꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯌꯦꯡꯈꯠꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯀꯥꯒꯗꯕꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯆꯤꯜ ꯊꯦꯡꯅ ꯁꯥꯡꯂꯕ ꯆꯤꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯈꯔ ꯆꯥꯛꯀꯅ ꯊꯣꯡꯂꯤ꯫ ꯕꯣꯒꯨꯜ ꯀꯧꯕ ꯂꯥꯏꯅꯤꯡꯕ ꯑꯃꯅ ꯎꯇꯤ ꯊꯣꯡꯕꯗꯨꯕꯨ ꯅꯨꯡꯒꯤ ꯇꯨꯔꯦꯜꯗ ꯌꯧꯅ ꯇꯥꯎꯊꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯒꯤ ꯁꯖꯤ ꯑꯃꯣꯝꯗꯨꯕꯨ ꯑꯩꯒꯤ ꯎꯇꯤꯗ ꯍꯥꯞꯄ ꯍꯋꯥꯏꯁꯤꯡꯗꯣ ꯆꯥꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯨꯅꯥꯜ ꯀꯧꯕ ꯂꯥꯏꯅꯤꯡꯕ ꯑꯃꯅ ꯆꯥꯔꯝꯂꯅꯤ ꯑꯣꯖꯥꯒꯤ ꯁꯖꯤ ꯑꯃꯣꯝꯗꯣ ꯍꯤꯡꯍꯟꯗꯕ ꯌꯥꯗꯕꯅꯤꯀꯣ, ꯁꯅꯥ ꯐꯥꯏꯕ ꯁꯖꯤ ꯑꯃꯣꯝꯅꯤ꯫ ꯑꯄꯤꯛꯄ ꯂꯣꯛꯁꯤꯗ ꯎꯇꯤ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯊꯒꯗꯕꯅꯤ, ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯨ꯫ ꯇꯣꯂꯨꯃꯨ ꯀꯧꯕ ꯂꯥꯏꯅꯤꯡꯕ ꯑꯃꯅ ꯑꯃꯨꯛ ꯑꯣꯖꯥꯁꯤꯡ, ꯂꯥꯏꯒꯤ ꯆꯥꯛ ꯍꯥꯟꯅ ꯊꯥꯗꯅ ꯁꯥꯒꯤ ꯍꯥꯟꯅ ꯊꯥꯗꯣꯛꯄꯁꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯕꯣ꯫ ꯃꯨꯅꯥꯜꯅ ꯑꯣꯖꯥ ꯇꯣꯂꯨꯃꯨ, ꯂꯥꯏꯗꯨꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯣꯛꯂꯛꯂꯒ ꯄꯤꯖꯔꯁꯤ, ꯍꯥꯟꯅ ꯂꯥꯛꯄꯗꯨꯅ ꯍꯥꯟꯅ ꯆꯥꯕ ꯐꯪꯍꯟꯁꯤ꯫ ꯀꯔꯤꯅꯣ ꯆꯤꯡꯈꯣꯡꯗ ꯗꯝ ꯗꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯏꯗ? ꯕꯣꯀꯨꯜꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ, ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯗꯣꯛꯂꯒ ꯆꯥꯊꯣꯛꯑꯅꯤ꯫ ꯇꯣꯂꯨꯃꯨꯅ ꯉꯥꯏꯈꯣꯗ ꯏꯕꯣ, ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯗ꯭ꯔꯤ꯫ ꯃꯨꯅꯥꯜꯅ ꯏꯍꯦ, ꯂꯥꯏꯒꯤ ꯆꯥꯛꯇꯣ ꯊꯤꯗꯣꯛꯂꯒ ꯂꯥꯏꯒꯤ ꯃꯤꯠꯇ ꯃꯃꯥꯡꯗ ꯊꯝꯃꯨ, ꯃꯥ ꯀꯣꯟꯅ ꯆꯥꯖꯔꯁꯅꯤ ꯍꯥꯏꯕꯅꯦꯃꯤ꯫ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯈꯤꯜꯂꯤꯕ ꯂꯥꯏꯒꯤ ꯃꯤꯇꯝꯗꯨ ꯃꯇꯣꯝꯇ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ꯫ ꯃꯁꯤ ꯑꯩꯕꯨ ꯁꯥꯌꯣꯜ ꯑꯣꯏꯅ ꯊꯣꯛꯂꯒ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯁꯤꯔꯥ? ꯉꯁꯤꯗꯤ ꯅꯣꯏ ꯑꯍꯨꯝ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯇꯧꯕ ꯉꯝꯕ ꯈꯪꯍꯜꯂꯒꯦ꯫ ꯆꯤꯡꯊꯛꯁꯤꯗ ꯂꯥꯛꯅꯒꯦ ꯈꯪꯅꯩ, ꯑꯩꯒꯤ ꯇꯝꯊꯤꯔꯕ ꯃꯤꯔꯛꯁꯥ ꯍꯥꯏꯔꯤꯕꯗꯣ ꯆꯤꯡꯊꯛꯁꯤꯗ ꯀꯧꯈꯠꯀꯦ꯫ ꯁꯣꯝꯗ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯤꯔꯛꯁꯥꯗꯨ ꯂꯝ ꯁꯥꯃꯨ ꯑꯆꯧꯕ ꯑꯃ ꯃꯕꯨꯛ ꯐꯛꯀꯥꯏꯔꯒ ꯀꯟꯅ ꯆꯥꯔꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯀꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯃꯅꯥ ꯑꯃꯈꯛ ꯄꯥꯟꯕꯗꯨ ꯐꯔ ꯐꯔ ꯅꯣꯝꯃꯤ꯫ ꯃꯤꯔꯛꯁꯥꯗꯨ ꯃꯆꯤꯟꯕꯥꯜꯗꯨ ꯏ ꯄꯨꯝꯇꯩ ꯇꯩꯈꯩ ꯃꯉꯛꯇꯨ ꯁꯠ ꯊꯦꯛꯀꯠꯂꯒ ꯑꯩꯒꯤ ꯃꯄꯨꯅ ꯑꯩ ꯀꯧꯔꯦꯅ, ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ, ꯁꯥꯃꯨꯁꯤ ꯆꯥꯊꯣꯛꯂꯒ ꯆꯠꯂꯒꯦ꯫ ꯍꯩ, ꯂꯩꯕꯥꯛꯇ ꯐꯨꯝꯖꯤꯜꯂꯒ ꯊꯝꯃꯝꯃꯒꯦ꯫ ꯆꯤꯡꯂꯒ ꯄꯨꯔꯒꯦꯗ꯫
ꯃꯤꯔꯛꯁꯥꯗꯨ ꯁꯥꯃꯨꯒꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯁꯥꯗꯣꯡꯁꯤꯡꯗꯨ ꯁꯦꯠ-ꯁꯦꯠꯇꯅ ꯆꯥꯔꯒ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯒ ꯎꯏ ꯍꯟꯗꯛꯅ ꯑꯩ ꯀꯗꯥꯏꯗ ꯑꯃꯨꯛ ꯃꯥꯅ ꯄꯥꯈꯣꯟ ꯊꯥꯒꯗꯧꯔꯤꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇꯒꯗꯤ ꯆꯠꯂꯣꯏ ꯃꯤꯗꯧꯅ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯕ ꯍꯩꯔꯛꯀꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯆꯥ ꯏꯇꯣꯝꯇ ꯋꯥꯊꯤ ꯋꯥꯆꯣꯏꯁꯦ ꯑꯃꯨꯛ ꯉꯥꯡꯂꯦꯅꯤ ꯎꯏ ꯁꯤꯗꯤ ꯀꯂꯦꯖꯥꯅꯤꯅ ꯑꯩꯒꯤ ꯊꯕꯥꯛ ꯑꯃꯃꯨꯛ ꯆꯥꯎꯏ ꯁꯤꯗꯤ ꯊꯕꯥꯛ ꯑꯃꯁꯤꯃꯨꯛ ꯁꯤꯅ ꯆꯥꯎꯕ ꯅꯍꯥꯟ ꯃꯈꯩꯗꯤ ꯒꯨꯝꯚꯤꯔ ꯂꯥꯏꯔꯦꯟ ꯉꯛꯇ ꯆꯥꯕꯅꯤ ꯀꯂꯦꯖꯥꯁꯨ ꯑꯩꯗꯤ ꯊꯦꯡꯅꯗꯦꯅꯦ ꯁꯣꯝꯗ ꯆꯤꯡꯗꯣꯜꯗ ꯈꯤꯜꯂꯤꯕ ꯂꯥꯏꯗꯨ ꯃꯇꯣꯝꯇ ꯑꯃꯨꯛ ꯃꯁꯤꯒꯤ ꯃꯤꯔꯛꯁꯥꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯩ ꯃꯤꯔꯛꯁꯥ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯥꯗ ꯍꯩ ꯆꯤꯡꯁꯤꯗ ꯊꯨꯅ ꯂꯥꯛꯑꯣ ꯇꯥꯏꯕꯪ ꯃꯤ ꯋꯥꯔꯛꯂꯨ ꯂꯥꯛꯑꯣ ꯃꯤꯔꯛꯁꯥꯅ ꯑꯣꯏ ꯑꯃꯨꯛꯀꯁꯨ ꯆꯤꯡꯗ ꯀꯧꯕ ꯑꯆꯧꯕ ꯏꯁꯤꯡ ꯄꯥꯠꯇ ꯏꯔꯣꯏꯔꯒ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯐꯥꯔꯒ ꯆꯥꯕꯅ ꯐꯩ ꯑꯗꯨꯒ ꯑꯆꯧ ꯑꯆꯧꯕ ꯍꯤꯖꯥꯎꯗ ꯀꯥꯈꯠꯂꯒ ꯇꯥꯏꯕꯪ ꯃꯤ ꯆꯥꯕꯅ ꯐꯩ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯤꯔꯛꯁꯥꯁꯤꯅ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯁꯤꯕꯣ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯣ ꯀꯌꯥꯝ ꯊꯥꯞꯄ ꯃꯐꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯣ ꯃꯁꯤꯗꯤ ꯃꯀꯣꯛꯇ ꯃꯤꯆꯪ ꯂꯩꯋꯥ ꯁꯣꯟꯖꯤꯜꯂꯒ ꯍꯦꯛꯇ ꯆꯤꯡꯂꯒꯦ ꯁꯣꯝꯗ ꯀꯩꯉꯝꯕꯗꯨ ꯆꯤꯡꯗꯣꯜ ꯌꯧꯒꯗꯧꯔꯦ ꯀꯩꯉꯝꯕꯗ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯒ ꯋꯥꯔꯦꯗ ꯁꯤꯗꯤ ꯈꯣꯡ ꯍꯥꯝꯕꯗ ꯌꯧꯔꯛꯄ ꯍꯋꯥꯏ ꯃꯔꯨ ꯈꯨꯗꯥꯞ ꯑꯃ ꯆꯥꯔꯒ ꯆꯤꯡ ꯀꯥꯕꯅꯗꯤ ꯌꯥꯔꯣꯏ ꯀꯔꯤ ꯂꯥꯏꯅꯤꯡꯕ ꯏꯄꯨ ꯕꯣꯀꯨꯜꯅ ꯍꯥꯏꯕꯗꯨ ꯀꯔꯤꯕ ꯅꯨꯡꯒꯤ ꯂꯥꯏꯗꯨ ꯆꯤꯡ ꯃꯈꯥ ꯐꯥꯎꯕ ꯍꯦꯛ ꯊꯥꯡꯊꯕꯗ ꯂꯥꯏꯗꯒꯤ ꯅꯤꯖꯔꯛꯄ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯄꯤꯅꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯂꯥꯏꯅ ꯁꯦꯝꯕꯅꯤ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯂꯥꯏꯅꯤꯡꯕ ꯑꯍꯨꯝꯅ ꯅꯤꯖꯕ ꯅꯨꯄꯤꯅꯤ ꯃꯁꯛꯇꯤ ꯑꯔꯣꯏꯕꯤꯗ ꯐꯖꯔꯝꯗꯣꯏꯅꯤ ꯍꯩꯁ ꯐꯖꯕꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯒ ꯏꯁꯥꯁꯤ ꯈꯪꯀꯟ ꯍꯦꯛ ꯀꯟꯈꯠꯂꯛꯏꯗ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯌꯥꯄꯣꯟꯇꯦ ꯂꯥꯏꯗꯣ ꯆꯤꯡꯈꯣꯡꯗ ꯄꯨꯊꯔꯛꯇ꯭ꯔꯤꯉꯩ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯌꯦꯡꯒꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤꯗꯨ ꯎꯗ꯭ꯔꯤꯕ ꯃꯈꯩ ꯅꯨꯡꯒꯤ ꯂꯥꯏꯗꯣ ꯈꯨꯠꯅ ꯐꯥꯎꯕ ꯁꯣꯛꯀꯗꯕ ꯅꯠꯇꯦ ꯑꯩꯅ ꯁꯣꯝꯗ ꯆꯤꯡꯊꯛꯇꯅ ꯑꯃꯨꯛ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯍꯨꯝꯗꯨ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ ꯃꯨꯅꯥꯜꯅ ꯅꯨꯡꯒꯤ ꯂꯥꯏꯗꯨꯗ ꯃꯨꯟꯅ ꯌꯦꯡꯅ ꯎꯇꯤ ꯊꯣꯡꯕꯗꯨ ꯅꯝꯅ ꯇꯣꯠꯂꯕ ꯆꯥꯛ ꯆꯥꯈꯣꯝꯗꯨ ꯃꯌꯥꯗ ꯒꯤꯠ ꯅꯝꯂꯒ ꯂꯥꯏ ꯏꯕꯨꯡꯉꯣ ꯅꯣꯡꯃꯇꯁꯨ ꯅꯁꯛ ꯑꯣꯏꯅ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯀꯩꯗꯧꯒꯦ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯏꯕꯨꯡꯉꯣꯕꯨ ꯂꯥꯆꯔꯛꯂꯤꯕ ꯈꯨꯔꯨꯝꯖꯔꯛꯂꯤꯕꯁꯦ ꯅꯪꯁꯦ ꯂꯥꯏꯅꯦꯕꯨꯗꯤ ꯈꯪꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯎꯗ꯭ꯔꯗꯤ ꯃꯤ ꯂꯣꯏꯅ ꯁꯥꯎꯅꯔꯛꯄ ꯇꯥꯕꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯕ ꯏꯁꯤꯡ ꯁꯣꯛꯅꯕ ꯃꯤ ꯑꯃꯇꯁꯨ ꯄꯤꯌꯨ ꯌꯥꯗꯦ ꯆꯌꯣꯜ ꯑꯃ ꯆꯪꯅ ꯆꯤꯡꯈꯣꯡꯗꯒꯤ ꯑꯃꯨꯛ ꯀꯨꯝ ꯑꯃꯨꯛ ꯀꯥꯈꯠ ꯁꯤꯗꯧꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯇꯣꯂꯨꯃꯨꯅ ꯅꯍꯥ ꯃꯆꯥꯗꯣ ꯄꯥꯎ ꯆꯦꯟꯈꯤꯕꯗꯤ ꯀꯨꯏꯔꯦꯅꯦꯀꯣ ꯑꯣꯖꯥ ꯉꯥꯏꯈꯣꯅꯦ ꯑꯣꯖꯥ ꯑꯣꯖꯥ ꯈꯨꯃꯩꯗꯨ ꯅꯍꯥ ꯃꯆꯥꯗꯨꯕꯨ ꯊꯦꯡꯅꯗ꯭ꯔꯕ ꯖꯥꯠꯂꯥ ꯕꯣꯀꯨꯜꯅ ꯈꯣꯃꯩꯅ ꯊꯤꯕ ꯐꯪꯗꯕ ꯃꯤ ꯂꯩꯇꯕꯅꯤ ꯑꯣꯖꯥ ꯅꯍꯥ ꯃꯆꯥꯗꯣ ꯆꯤꯡꯁꯤꯗ ꯁꯣꯏꯗꯅ ꯀꯥꯔꯛꯀꯅꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯦꯛ ꯇꯧꯕ ꯉꯝꯕꯗ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯃꯝꯗꯤ ꯐꯪꯒꯅꯤ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯈꯤꯜꯂꯤꯕ ꯂꯥꯏꯗꯨ ꯃꯣꯏ ꯑꯍꯨꯝꯗ ꯁꯥꯎꯟ ꯌꯦꯡꯂꯒ ꯅꯁꯛꯁꯤꯡꯗꯨꯅꯅꯤ ꯑꯩꯅ ꯅꯣꯏ ꯑꯍꯨꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯤꯗ꯭ꯔꯤꯕꯗꯣ ꯇꯥꯏꯔꯦꯜ ꯈꯤꯛꯂꯒ ꯑꯩꯕꯨ ꯈꯨꯔꯨꯝꯕ ꯃꯨꯅ ꯅꯪꯅꯤ ꯑꯩꯅ ꯋꯥꯔꯛꯀꯗꯧꯔꯤꯕꯁꯦ ꯃꯤꯔꯛꯁꯥ ꯂꯥꯛꯈꯤꯕꯒꯤ ꯃꯅꯤꯜ ꯐꯪꯂꯁꯦ ꯃꯥꯅ ꯀꯟꯅ ꯆꯤꯡꯗꯣꯜꯁꯤ ꯌꯧꯅ ꯀꯥꯔꯛꯄꯗ ꯅꯨꯃꯤꯠ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯪꯅꯤ ꯃꯍꯨꯟ ꯈꯣꯛꯀꯦ ꯅꯣꯏ ꯑꯍꯨꯝ ꯑꯁꯤꯗꯤ ꯀꯩꯉꯝꯕꯗꯨ ꯆꯤꯡꯈꯣꯡ ꯌꯧꯔꯦ ꯆꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯥꯏꯒꯁꯤ ꯌꯣꯡꯈꯩ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤꯅꯦ ꯆꯤꯡꯗꯣꯜꯁꯤꯗꯤ ꯂꯩꯆꯤꯜꯅ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤꯅꯦ ꯃꯇꯣꯟ ꯌꯧꯕꯗ ꯐꯖꯅ ꯏꯪꯂꯅꯤ ꯃꯁꯤꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯇꯝꯊꯤꯔꯤꯕ ꯁꯥꯍꯤꯡ ꯆꯥꯕ ꯃꯤꯔꯛꯁꯥ ꯑꯗꯨꯁꯨ ꯆꯤꯡꯈꯣꯡ ꯌꯧꯁꯤꯜꯂꯛꯏ ꯇꯥꯏꯕꯪ ꯃꯤ ꯆꯥꯒꯤ ꯌꯥꯗ꯭ꯔꯕꯗꯤ ꯂꯥꯏꯅꯒꯤ ꯃꯤꯇꯝꯗꯣ ꯑꯩꯅ ꯊꯥꯡꯒꯠꯂꯒ ꯅꯨꯡꯖꯥꯎ ꯑꯃꯗ ꯊꯣꯝꯃꯒ ꯊꯨꯒꯥꯏꯒꯗꯕꯅꯤ ꯁꯣꯝꯗ ꯂꯥꯏꯗꯨ ꯃꯇꯣꯝꯇ ꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯂꯦꯗꯅ ꯃꯤꯔꯛꯁꯥꯁꯤꯗꯤ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯧꯈꯩ ꯀꯧꯔꯒ ꯍꯟꯈ꯭ꯔꯥꯏꯔꯕꯁꯨ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯑꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ ꯆꯒꯦꯝ ꯄꯣꯝꯕꯒ ꯎꯇꯤ ꯊꯣꯡꯕꯒ ꯃꯊꯦꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯕꯗꯤ ꯑꯍꯥꯎꯕ ꯑꯅꯤꯃꯛ ꯆꯥꯕ ꯐꯪꯍꯧꯗꯕ ꯑꯗꯨꯅꯤ ꯇꯥꯒꯗꯧꯔꯤꯕꯁꯤ ꯍꯣꯏꯗ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯀꯥꯈꯠꯆꯔꯛꯂꯁꯅꯨ ꯌꯦꯡꯉꯁꯤ
ꯃꯤꯔꯛꯁꯥꯗꯨ ꯆꯤꯡꯈꯣꯡꯗꯨꯗ ꯃꯥꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯈꯣꯡꯄꯥꯛꯇꯨ ꯗꯝ ꯂꯥꯎꯅ ꯅꯦꯠꯊꯕꯒ ꯆꯤꯡꯖꯥꯎꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯅꯨꯡꯒꯤ ꯂꯥꯏꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯌꯧꯔꯛꯂꯤꯗꯅ ꯃꯤꯔꯛꯁꯥꯁꯦ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯊꯛ ꯊꯛ ꯅꯤꯡꯍꯟꯕ ꯉꯝꯃꯤꯗꯅ ꯕꯣꯀꯨꯜꯅ ꯃꯌꯥꯝ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯈꯨꯅꯤꯛꯇꯣ ꯌꯨꯍꯥꯒ ꯍꯥꯕ ꯖꯥꯠꯂꯥ ꯀꯩꯉꯝꯕꯗꯨ ꯆꯤꯡꯈꯣꯡꯗꯨꯗ ꯃꯅꯥꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯣ ꯆꯤꯡꯃꯩꯁꯤꯁꯨ ꯃꯄꯥꯡꯒꯜ ꯀꯟꯅ ꯅꯤꯛꯏꯅꯦ ꯆꯤꯡꯒ ꯅꯤꯡꯈꯥꯏꯔꯛꯀꯗꯣꯏ ꯖꯥꯠꯂꯥ ꯈꯣꯡꯐꯝ ꯆꯥꯅ ꯑꯝꯇ ꯂꯦꯞꯀꯦ ꯀꯩꯉꯝꯕꯗꯨ ꯃꯥꯒꯤ ꯐꯧꯔꯥꯃꯨꯛ ꯄꯥꯛꯄ ꯈꯣꯡꯄꯥꯛꯇꯨꯅ ꯆꯤꯡꯃꯥꯏꯗꯨꯗ ꯗꯝ ꯂꯥꯎꯅ ꯊꯥꯗꯕꯒ ꯆꯤꯡꯖꯥꯎꯗꯨ ꯎꯐꯨꯜ ꯐꯥꯎꯕ ꯊꯣꯛꯇꯦ ꯆꯤꯡꯊꯛꯇ ꯂꯥꯏꯅꯤꯡꯕ ꯃꯣꯏ ꯑꯍꯨꯝꯗꯨ ꯀꯧꯅꯥꯐꯛ ꯑꯃꯗ ꯂꯣꯡꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯇꯣꯂꯨꯃꯨꯅ ꯌꯥꯔꯛ ꯍꯟꯅ ꯍꯟꯅ ꯑꯣꯖꯥꯅꯤ ꯀꯔꯤꯅꯣ ꯅꯨꯡꯒꯤ ꯌꯨꯝꯊꯛꯁꯤꯗ ꯎꯆꯤ ꯃꯈꯨꯜ ꯅꯤꯟꯕ ꯃꯥꯟꯕ ꯅꯨꯡꯀꯨꯞ ꯈꯔ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯀꯣꯏ ꯃꯔꯛꯁꯤꯗ ꯆꯥꯏꯊꯔꯛꯏꯅꯦ ꯕꯣꯀꯨꯜꯅ ꯉꯁꯥꯏ ꯆꯥꯛ ꯆꯥꯔꯤꯉꯩ ꯆꯤꯡꯅꯤꯈꯤꯕꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯣꯖꯥ ꯁꯣꯝꯗ ꯅꯨꯡꯒꯤ ꯂꯥꯏꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯄꯤꯛꯄ ꯃꯈꯣꯜꯗꯣ ꯅꯥꯀꯣꯡꯗ ꯅꯤꯡ ꯂꯥꯎꯕ ꯑꯃꯁꯨ ꯇꯥꯈꯤꯅꯦ ꯃꯤꯔꯛꯁꯥ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯃꯤꯔꯛꯁꯥꯒꯤ ꯈꯣꯡꯄꯥꯛꯅ ꯅꯦꯠꯄꯒꯤ ꯃꯈꯣꯜꯅꯤ ꯃꯃꯥꯡꯒꯤꯗꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯁꯥꯃꯤꯜ ꯑꯃ ꯐꯪꯂꯤꯕꯗꯨꯗꯤ ꯃꯥꯒꯤ ꯅꯠꯇꯦ ꯅꯨꯡꯒꯤ ꯂꯥꯏꯗꯨ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯀꯩꯉꯝꯕꯒꯤ ꯈꯣꯡꯄꯥꯛꯅ ꯅꯦꯠꯂꯨꯕ ꯆꯤꯡꯈꯣꯡꯗꯨ ꯃꯆꯦꯠ ꯑꯃ ꯌꯥꯝ ꯁꯥꯡꯅ ꯀꯥꯏꯔꯛꯏ ꯀꯩꯉꯝꯕꯅ ꯏꯍꯦ ꯑꯁꯨꯛ ꯇꯞꯅ ꯊꯝꯕ ꯈꯣꯡꯄꯥꯛꯁꯤꯅ ꯐꯥꯎꯕ ꯂꯩꯕꯥꯛꯁꯦ ꯂꯣꯏꯅ ꯆꯦꯛꯈꯥꯏꯔꯦꯗꯣ ꯄꯦꯜꯂꯕꯅꯦ ꯑꯣꯏꯕ ꯃꯤꯔꯛꯁꯥꯅ ꯂꯦꯞꯂꯤꯕ ꯆꯤꯡꯃꯥꯏꯔꯣꯝꯗ ꯀꯩꯉꯝꯕꯒꯤ ꯈꯣꯡꯄꯥꯛꯅ ꯅꯦꯠꯄꯒꯤ ꯃꯅꯤꯜꯗꯨꯅ ꯆꯤꯡꯌꯥꯡꯗ ꯆꯦꯠꯅ ꯅꯞꯄꯒ ꯂꯩꯔꯝꯕ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯅꯨꯡ ꯑꯅꯤ ꯑꯍꯨꯝ ꯃꯤꯔꯛꯁꯥ ꯇꯝꯅ ꯌꯨꯡꯅ ꯍꯩꯖꯤꯟꯗꯨꯅ ꯑꯣꯟꯊꯔꯛꯏ ꯃꯤꯔꯛꯁꯥꯅ ꯅꯨꯡꯖꯥꯎ ꯑꯅꯤ ꯑꯍꯨꯝꯗꯨ ꯉꯥꯏꯔꯒ ꯃꯥꯒꯤ ꯀꯤꯟꯖꯥꯎꯗꯨꯅ ꯖꯣꯞ ꯖꯣꯞ ꯊꯤꯜꯂꯒ ꯊꯨꯒꯥꯏ ꯑꯗꯨꯒ ꯃꯇꯣꯝꯗ ꯅꯣꯛꯂꯒ ꯋꯥꯈꯜ ꯁꯥꯒꯠꯂꯒ ꯑꯣꯊꯣꯛꯅ ꯀꯟꯅꯁꯨ ꯅꯦꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯒꯤ ꯈꯣꯡꯄꯥꯛꯁꯤꯅ ꯆꯤꯡꯃꯥꯏꯁꯤꯗ ꯅꯨꯡꯁꯦ ꯑꯣꯟꯊꯔꯦ ꯆꯣꯡꯈꯠ ꯆꯣꯡꯈꯠꯇꯅ ꯆꯤꯡꯗꯣꯜꯁꯦ ꯌꯧꯅꯕ ꯊꯨꯅ ꯀꯥꯔꯒꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯋꯥꯅꯤ ꯃꯤꯔꯛꯁꯥꯗꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯥꯗꯅ ꯆꯤꯡꯊꯛꯇꯨꯗ ꯐꯟ ꯐꯟ ꯆꯣꯡꯉꯒ ꯀꯥꯈꯠꯂꯤ ꯁꯣꯝꯗ ꯀꯩꯉꯝꯕꯁꯨ ꯀꯩꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯆꯤꯡꯗꯣꯜ ꯇꯝꯅ ꯁꯠ ꯂꯥꯎꯅ ꯆꯦꯟꯈꯠꯈꯤ ꯀꯩꯉꯝꯕꯅ ꯆꯦꯟꯕꯒꯤ ꯁꯥꯐꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯄꯥꯜꯂꯤꯕ ꯎꯅꯥꯁꯤꯡꯗꯨ ꯂꯣꯏꯅ ꯀꯦꯜꯂꯒ ꯄꯥꯏꯊꯣꯛꯈꯤ ꯃꯤꯔꯛꯁꯥꯁꯨ ꯆꯤꯡ ꯌꯧꯅꯕ ꯆꯣꯡꯈꯠꯂꯛꯄꯗ ꯂꯝꯕꯤ ꯈꯔ ꯊꯩꯈ꯭ꯔꯤ ꯀꯩꯉꯝꯕꯁꯨ ꯀꯟꯅ ꯌꯥꯡꯅ ꯆꯦꯜꯂꯤꯉꯩ ꯂꯝꯕꯤ ꯉꯥꯎꯈ꯭ꯔ ꯃꯥꯜꯂꯤ ꯀꯩꯉꯝꯕꯗꯨ ꯁꯠ ꯑꯃꯨꯛ ꯂꯦꯞꯄꯒ ꯑꯩꯗꯤ ꯀꯗꯣꯝꯅ ꯆꯠꯂꯤꯕꯁꯤꯅ ꯀꯟꯅꯗꯤ ꯇꯞꯅ ꯆꯠꯂꯒꯦ ꯁꯣꯝꯒꯤꯁꯦ ꯆꯤꯡ ꯃꯇꯣꯜ ꯀꯥꯈꯠꯐꯝ ꯂꯝꯕꯤ ꯑꯣꯏꯗꯣꯏ ꯃꯥꯜꯂꯤ ꯇꯞꯅ ꯆꯠꯂꯁꯨ ꯌꯥꯗꯕꯁꯤꯗ ꯍꯩꯖꯤꯟꯗꯅ ꯑꯃꯨꯛ ꯆꯦꯟꯈꯠꯂꯨꯔꯦꯅꯦ ꯀꯔꯤꯅꯣ ꯑꯥꯗ ꯎ ꯈꯔ ꯅꯣꯝꯂꯤꯁꯦ ꯋꯥꯡꯈ꯭ꯔꯕ ꯎꯁꯤꯡꯁꯤ ꯌꯦꯠ ꯑꯣꯏ ꯗꯣꯝ ꯗꯣꯝ ꯇꯨꯈꯩ ꯇꯦꯛꯊꯈ꯭ꯔꯦꯅꯦ ꯁꯥꯃꯨ ꯂꯝꯁꯥꯒ ꯂꯥꯛꯂꯕ ꯖꯥꯠꯂꯥ ꯁꯥꯃꯨꯗ ꯂꯛꯅꯕꯁꯦ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯟꯅꯩ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯀꯥꯏꯗ ꯂꯣꯠꯀꯅꯤ ꯃꯁꯤꯒꯤ ꯅꯨꯡꯖꯥꯎꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒꯦ ꯀꯩꯉꯝꯕꯗꯨ ꯃꯅꯥꯛꯇ ꯈꯤꯜꯂꯤꯕ ꯅꯨꯡꯖꯥꯎꯗꯨꯗ ꯂꯣꯠꯂꯒ ꯎꯔꯛꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯎꯔꯛꯇꯒꯤ ꯊꯣꯛꯂꯛꯂꯤꯕꯗꯨꯅ ꯉꯁꯥꯏꯒꯤ ꯃꯤꯔꯛꯁꯥꯗꯨ ꯑꯣꯏꯔꯝꯒꯗꯣꯏꯅꯤ ꯃꯤꯔꯛꯁꯥꯗꯨ ꯋꯥꯡꯈ꯭ꯔꯕ ꯎꯁꯤꯡꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯤꯟꯅ ꯊꯤꯟ ꯊꯤꯟꯗꯨꯅ ꯊꯨꯗꯦꯛꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯀꯩꯉꯝꯕꯗꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯃꯤꯅꯤꯅꯦ ꯃꯤ ꯅꯠꯇꯦ ꯃꯅꯥ ꯑꯁꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯑꯃꯈꯛ ꯌꯨꯡꯅ ꯄꯥꯜꯂꯤꯅꯦ ꯀꯣꯏꯂꯩꯒꯁꯨ ꯂꯩꯔꯤꯅꯦ ꯀꯔꯤꯅꯣ ꯃꯅꯥꯗ ꯌꯦꯡꯂꯤꯉꯩꯗ ꯃꯃꯤꯠꯁꯤ ꯎꯔꯨꯗ꯭ꯔꯦꯅꯦ ꯃꯃꯤꯠꯁꯤꯁꯨ ꯑꯃꯈꯛ ꯏꯂꯥꯎ ꯂꯥꯎꯅ ꯄꯥꯜꯂꯤꯅꯦ ꯀꯩꯅꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯋꯥꯅꯤ ꯅꯠꯇꯦ ꯐꯥꯒꯤ ꯌꯥꯝ ꯇꯥꯏꯌꯦꯕ ꯃꯥꯏ ꯃꯈꯨꯠꯁꯤꯗꯤ ꯈꯨꯠꯁꯥ ꯑꯝꯇ ꯌꯥꯎꯗ ꯃꯥꯜꯂꯦ ꯄꯨꯈꯝꯒꯤ ꯃꯑꯣꯡꯅꯤ ꯃꯈꯣꯡꯁꯨ ꯑꯃꯈꯛꯅꯤ ꯄꯥꯜꯂꯤꯁꯦ ꯑꯩꯗꯤ ꯁꯤꯔꯦꯗ ꯀꯩꯉꯝꯕꯗꯤ ꯃꯤꯔꯛꯁꯥꯗ ꯌꯦꯡꯂꯒ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯃꯤꯔꯛꯁꯥꯗꯨ ꯎꯔꯛꯇꯒꯤ ꯊꯣꯛꯂꯛꯂꯒ ꯀꯔꯤꯅꯣ ꯃꯈꯣꯜꯁꯦ ꯇꯥꯏꯕꯪ ꯃꯤꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅꯤꯅꯦ ꯑꯥꯗ ꯅꯨꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯅꯨꯄꯥ ꯑꯃ ꯃꯈꯣꯡꯒ ꯀꯥꯎꯗꯅ ꯀꯟꯅ ꯅꯣꯛꯂꯤꯅꯦ ꯃꯁꯤꯒꯤ ꯑꯄꯤꯛꯄ ꯃꯤꯁꯤ ꯆꯥꯊꯣꯛꯂꯒ ꯑꯃꯨꯛ ꯀꯥꯈꯠꯀꯦ ꯁꯣꯝꯗ ꯀꯩꯉꯝꯕꯗ ꯅꯣꯛꯂꯝꯕꯗꯒꯤ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯅꯨꯡꯗꯨ ꯆꯤꯡ ꯃꯈꯥꯗ ꯖꯣꯞ ꯂꯥꯎꯅ ꯀꯥꯎꯊꯈꯤ ꯑꯗꯨꯒ ꯃꯤꯔꯛꯁꯥꯗꯨ ꯂꯥꯎꯔꯛꯏ ꯍꯩ ꯀꯔꯤꯅꯣꯅꯦ ꯃꯤꯔꯛꯁꯥꯗꯨ ꯌꯥꯝ ꯉꯛꯅ ꯃꯥꯗꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯀꯔꯝ ꯍꯥꯏꯅ ꯈꯪꯂꯤꯕ ꯑꯩ ꯅꯪꯒꯤ ꯃꯤꯡ ꯈꯪꯗꯦꯀꯣ ꯃꯤꯁꯨ ꯃꯥꯟꯕ ꯁꯥꯁꯨ ꯃꯥꯟꯕꯗꯨꯗ
미륵사 거 왜와니? ngaiko nangbu nakong amaduna kamay sakine saman mo nangbo. Aduk yamno sitaba nang ngasidi ay nasathokpa tarito. Hi! Hey, masigi miraksa si chensilakta na tawrini. Makong naman sina pan nga jong sila ini. Yam nukningi ay ba na idi? Miraksada wang na songkalaga kay nga madam na paitari. Kay nga bado managta horan bu uzaw pambi ma kung paak na jeb na job lang na kausilaga tudi aduga uzaw pambi du masa privacy tok laga miraksada. Ihe uzaw musu tudek laga kan gadogi ngay raga layra sipo at yada pay raga layra mine. Ay tam na paisili makong sida lamagay da kan lagi. Kay nga bado magi saro bu uzaw du tangkalaga miraksada kan gadogi ngay ri. Miraksa su laro ka song silay. Miraksa na kay ngambagi manakta hek yaurakpaga makong lebak tajringay kay ngamba na magi pariba udo na miraksagi mapaygal da lamaga pop lang na haijinda na kanki. Miraksa do chingmay do da pay na makokto nungzaw amada pop lang na thomjilaga tay kay ngamba na. Karino kong di may di nangga ka nagilakpos nate nangsu nanggi tabok sa sarido sasako ay su ay gitabok sa sarise atam sasakige. Miraksado makokta ipum tay-tay kay. Jingdol da layba mido sajingay nang hana sadaba sungya yaroy. Kari jingmato da layba mi hayba ay saba yawakal do kan gano matama nga to kani. Laining ba ahum do waigadoy ni magise ay laining ba ahum do ganda ba yate laigi no pipang da ba yate. Masigi sase hana hatoklaga tapna pasana kaba na padoyra. Miraksa sidi yung nam haugalay ni. Miraksado satlaw na haugalay aduga kay nga madafit ying laga. Masidi jabadi larda na puknaruba pauba yaba taybang minati. Jing maton yung naman singkat karki. Masigi nupasi ay gilay do hat plak boy gani. Ay gilay do hana ang tikalu da wiyati. Miraksado makong do hayfay kangkat laga nung sikumba matadok hibagi moong amatawi aduga jing matol tam na hota na jongsong dan singkat kring. Kay ngamba dusu miraksado da ngang na yenglaga lehawi. Som na sing matolda nung gilay du makoksaba na loyri. Miraksa sibu kariga mayok na urabazano. Magay ga pao pao na bahayik ngamda base. Mangolda kudong tiba amuk-amuk di thokpa ni se. Aybu nung sidagi lay oy na hekta thokla sira. Laining ba moy ahum su singyay da kay ngamba ga miraksa ga punabagi dungdang tawbagi makol karado tana-tana. Jingdol dugi matay amada makong sinu yan taraga pariyang sana paminari. Tolo muna. Nahadu, singtakta karak pumaykreda. Ising kara bukalagladi pakranida. Munal na. Ozani. Ngasidi pambuam si kutsong matawi. Na sisu pong say. Jimbal sisu yam songi. Jingdol sida karigama tawdogama thokadaba mankre. Aygi wakalda. Tutudo. Tuhaw kasi. Sabsot yung ini. Karino ni tawriba moong siwa. Bukul na. Aygi isa da so, karigong maingit ama, pibagom na tawi usa. Jing sibu, may gising oira ba sala kangdi. Karino. Agi, awang singyang lom da, lekrak ama, chawang na sekaraga sakri ba se. Tola muna, hoy ni usa. Lekrak se, lepa ko balay tine. Tap na sekaraga sa ine. Tasing na, jing sibu, may gising ka oira ba sala ne. Moy ahom na lekrak sat pa uri ba do, kay ngamba na ngasay, jingkong na niyat pagini. Moy ahom na kanangang naringay, jingdol dugi asaw bunungsap amada, miraksagi saraba makut ama, damlaw na tadaraga. Tap na yalaga, nung gilay kiliba mapamduda, kangsong-song kalay. Laibag pabadi, laining mamoy ahom na layriba mapamdudi, nung gilay kiliba mapamdugi na kalda. Asaw ba, nung amagi marumda, lay kiba oiramle. Munal na, jingsi, amuk kasunikli ni Ozani. Bukul na, nikla sa nu Oza. Aikoy gi bungo, sapong lamday gi, oiram basuyay. Kanadi, nga siya hingsi mo di, nung zaw mo sida, tunggada ba na di. Tula muna, numidang kitsakli na, karamayin to po Oza. Hera Oza, sahi hong puying lakpada, nung padukso, charahin ba, karisukay din na. Nang lamaga na, korpuwa ma, utipik tanya ho ba ni. Tanga puro. Somda miraksado, gara-gara nganglaga, nung gilay do, manam susutnam laga tirakpada, uti korpuwa sa uba mauri. Oy,
Taibong migi chinjak. Manamsidi utinida. Ha? Nongma aigi mabungona aina ngang oiringai pisak piklingai thongaga pijakhibu uti. Miraksadu uti korphu manaktuda dam launa changlai aduga korphudu yawbu uti du kotlaga job launa hekta sakhalai. Nokningba amana Tolumudu uti korphudu lawba lakpada Miraksadu uti sarga lerambadu ubada Tolumu khudakta phibangkai masapu maniklami. Kari saktamno aina uribase taibang misu nataba sasu nataba hingsabasu nataba hey ai kanam tore ai yamna kire. Tolumudu Bokulga Munaga ki manakta tumina sanglaga phamlaga leikre moyani su uiri phamlaga leirami. Somna Miraksadu uti sana ngasi karigumba aige apamba thunganba ngamjaba lainang aina kari tawbuga yengu taibang migi mahut uti naga sinba yagadam nate uti sisu sajik tare. Miraksadu magi khusa yaudaba khubaktuna korphudu kana kotli makhutu kana lekli. Haudi haubusani taibang migi chinjakse aigi laidudi kadai lekraba ha. Somna Miraksagi matungda khiliba laidudi sauningbana loirami laidu matomta. Ngasidi nang hana hatpa soiro ena lainingba humsi waru hairaga machi bongzaraga lekre. Karino aidi nungdagi lai onba ngamjedana kayam kuina nung olaga lairaba zano aiba tingtham tha ko ibasida phamjilaba zal aise undongna masidi yaroi ai nungdagi lai ondaba yadabani. Nunggi laidu nungdagi lai sayol onaba hotnabada awaba ma oire. Nungpak mathakta khina throk thak pongnongda nomi. Aduga Miraksasu uti du taptai chasilubadagi leibakta longna hiplaga grogro nakhoklaga tumkhre. Numidang osilakpaga somna Bokulga Munaga dusu grogro nakhoklaga tumlaga leirami. Tolumudu moi anigi marakta yamkina yeplaga phamlaga leithokre. Aduga kaingambasu singthak yaurakpagi manil amata phanglamde. Numidang Tolumudu matomta atiyada yenglaga ngasiga hingse kirida kari matawna ukibado aduk pibam natai sadaba Miraksa ama karam tawna mafamsida uti zaba karakliba. Oza Bokulna uti thongba hek lok masasi haithabadu Miraksasi kauribra. Uti do hawmankradana Miraksasi uti gi khongol liba lakliba zala oirambasu yaribani kanade ngayakta uikhige. Atiya sisu phana phajari thawan misak sing sisu amaga pangthengna thengjinaraga kai dan tarakli ubada puning huhali ozani aisu uireko. Nunggi laidusu laigi sayol onba ngamdana nungdu nomlaga khangli. Ahingdu paksana sangdokriba singsang paringi mathakta kupliba angauba leisil singi marumdagi khonglakpa. Huithau lamuhigi khonjel singna nungyai sabuktu hena pukning nungsihalami. Ayuk korongna chingdol maset langkhalakpa matamni kaingambadu magi thangno chena pairaga chingmaida leplaga aigisi lambi lamhangna moigadoinine karamba laina lamangna moidoino laina nate ai lambi lamhangna halibase Miraksaduna ngarang aingonda haifet yenglamlaga khuning haifet kangkhatlaga namthibu nusigi manam ama phutlauna thadoklamani. Madugi manamdudagi ai tarang chatpa hokibani karibu sawnu khangdini mado aduk yam namthiba manam thadoklamlibudo. Kok ngawbudi khara pharamale ada lok masa masen tharaklibase asida koksi tumthoklaga karage tingkang ngaktani masidi hera thangden changraba ai khongpakni ngarangi ngakhagi tingkang masa noina kari tawgadoriba chabet nesinge mina lamba paba ngamjaba kaingamba ini kaingambadu ngangang lok masadu tamna tingkang mayamdu prek netlaga lai miyoi lising taragi ten maru kapsilakpada aigi thangsina napi haibugum haibada khongkai chenakriba kidana ising sida koksi hekta lapsilage. Jingdolda moi ahumda tumlingai Bokulgi manakta akan masor manam ama namlaga garagar lawba makhol ama tai haiduna Bokuldu sugatlaga mamit nawda pangthorakpada magi mitki mamangda Miraksadu moi ahumda higatlaga yenglaga lerambadu ubada Bokuldu yamkina kanna lauraga hoima
ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯃꯁꯤꯗꯤ ꯃꯤꯔꯛꯁꯥꯅꯤꯅ ꯃꯤꯔꯛꯁꯥꯅ ꯑꯣꯏ ꯑꯩꯗꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯅꯣꯏ ꯑꯍꯨꯝ ꯑꯩꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯏꯗꯣꯛꯄ ꯇꯥꯔꯦꯗꯅ ꯃꯨꯅꯥꯜꯒ ꯇꯣꯂꯝꯕꯨꯒꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯃꯨꯅꯥꯜꯅ ꯏꯁ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 30 ꯌꯨꯝꯗ ꯍꯟꯗꯈꯩ ꯑꯃꯨꯛꯇ ꯎꯖꯒꯦ ꯍꯥꯏꯗꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏꯁꯤꯗꯤ ꯐꯤꯕꯝ ꯑꯣꯟꯊꯣꯛꯅ ꯁꯣꯛꯂꯤꯗꯅ ꯍꯥ ꯇꯣꯂꯝꯕꯨꯅ ꯇꯞꯅ ꯀꯅꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯒꯦ ꯍꯥ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤ ꯆꯥꯕ ꯁꯥꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯕ ꯂꯥꯛꯂꯤꯕꯅꯤ ꯎꯇꯤ ꯃꯅꯝ ꯊꯤꯔꯛꯄꯗ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯑꯣꯏꯒꯗꯣꯏꯅꯤ ꯃꯣꯏ ꯑꯍꯨꯝꯗ ꯃꯍꯩ ꯉꯥꯡꯅꯔꯤꯉꯩ ꯃꯤꯔꯛꯁꯥꯗꯨ ꯃꯥꯒꯤ ꯈꯨꯠꯁꯥ ꯌꯥꯎꯗꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯥꯝꯃꯛꯏ ꯃꯣꯏ ꯑꯍꯨꯝꯗꯨ ꯂꯥꯎꯔꯒ ꯆꯦꯜꯂꯤ ꯃꯣꯏ ꯑꯍꯨꯝꯅ ꯂꯥꯎꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯅꯨꯡꯒꯤ ꯂꯥꯏꯗꯨꯗ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯤ ꯃꯤꯔꯛꯁꯥꯗꯨꯅꯤꯗꯅ ꯃꯥꯅ ꯇꯥꯟꯅꯔꯤꯕꯁꯤꯅ ꯑꯩꯒꯤ ꯂꯥꯏꯅꯤꯡꯕ ꯑꯍꯨꯝꯗꯨꯅꯤꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯤꯔꯒ ꯄꯥꯈꯠꯂꯒ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯑꯃ ꯌꯥꯝ ꯀꯟꯅ ꯐꯥꯎꯔꯤꯕꯁꯦ ꯑꯣ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯅꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯕ ꯌꯥꯗꯦ ꯃꯣꯏ ꯀꯟꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏ ꯑꯣꯏꯅ ꯁꯌꯣꯜ ꯑꯣꯜꯂꯒ ꯊꯣꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯩꯅ ꯀꯔꯝꯅ ꯀꯟꯒꯅꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯏꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄꯒꯤ ꯏꯪꯒꯤꯠ ꯑꯃ ꯐꯪꯂꯤꯕꯁꯦ ꯀꯅꯥꯅꯣ ꯑꯥꯗ ꯆꯤꯡꯊꯛꯇ ꯌꯦꯡꯕꯗ ꯃꯤꯠ ꯄꯦꯜꯂꯕ ꯅꯍꯥ ꯑꯃ ꯀꯥꯈꯠꯂꯛꯂꯤꯕꯁꯦ ꯐꯤꯕꯝ ꯁꯕꯥꯜ ꯃꯁꯛꯁꯤꯗꯤ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯞꯄꯦꯗꯅ ꯑꯩꯒꯤ ꯏꯅꯥꯏ ꯑꯍꯨꯝꯁꯦ ꯀꯟꯕ ꯂꯥꯛꯂꯤꯕꯣꯏꯔꯦ ꯃꯍꯥꯛꯁꯦ ꯁꯣꯝꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯈꯤꯟꯕ ꯂꯝꯍꯥꯡꯗꯨꯗ ꯃꯤꯔꯛꯁꯥꯅ ꯂꯥꯏꯅꯤꯡꯕ ꯑꯍꯨꯝꯗꯨ ꯍꯧꯗꯣꯡꯅ ꯎꯆꯤ ꯇꯥꯟꯅꯕꯒꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯑꯗꯨꯒ ꯀꯩꯉꯝꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯗꯣꯝꯅ ꯂꯩꯕꯅꯣ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯅꯨꯄꯥ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯁꯤꯅ ꯃꯤꯒꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯍꯩꯔꯤꯅꯦ ꯑꯩꯉꯣꯟꯗ ꯇꯤꯛꯀꯤ ꯄꯤꯖꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯕꯗ ꯃꯤꯠ ꯄꯦꯜꯂꯕ ꯁꯕꯥꯜ ꯐꯖꯕ ꯀꯥꯏꯗꯅ ꯊꯥꯒꯠꯂꯤꯅꯦ ꯁꯣꯝꯗ ꯅꯨꯡꯒꯤ ꯂꯥꯏꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯗꯤ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯁꯤ ꯅꯨꯄꯥ ꯅꯍꯥꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤꯕꯁꯦ ꯃꯥꯒꯩꯒ ꯀꯔꯝ ꯍꯥꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯤꯕꯅꯣ ꯃꯁꯤꯕꯨ ꯃꯤꯠꯅ ꯎꯕ ꯂꯥꯏ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯀꯩꯉꯝꯕꯅ ꯍꯌꯦꯡꯉꯥꯎꯕ ꯑꯩ ꯂꯥꯏ ꯅꯠꯇꯦ ꯀꯩꯉꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯆꯤꯡꯊꯛꯁꯤꯗ ꯅꯨꯡꯒꯤ ꯂꯥꯏ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯂꯥꯏꯒꯤ ꯁꯌꯣꯜ ꯑꯣꯟꯕ ꯉꯝꯗꯕ ꯂꯥꯏ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯅꯪꯂꯥ ꯅꯍꯥꯁꯤꯗꯤ ꯈꯔ ꯇꯧꯔꯦꯅ ꯂꯥꯏ ꯑꯩ ꯐꯥꯎꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯠꯇꯦ ꯆꯍꯤ 30 ꯅꯤꯐꯨ ꯑꯍꯜ ꯑꯍꯨꯝꯁꯤꯅ ꯅꯪꯕꯨ ꯊꯧꯒꯜ ꯇꯧꯗꯅ ꯇꯥꯛꯄꯤ ꯅꯥꯟꯕꯤꯗꯅ ꯍꯣꯠꯅꯔꯤꯕꯗꯨ ꯐꯥꯎꯕ ꯅꯣꯡꯃꯇ ꯅꯪꯅ ꯃꯣꯏ ꯑꯍꯨꯝꯗ ꯅꯁꯛ ꯎꯠꯂꯕ꯭ꯔꯣ ꯍꯥ ꯆꯩ ꯂꯩꯕ ꯂꯥꯏꯅꯤ ꯅꯪ ꯃꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕꯅ ꯐꯅꯤ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯏꯅꯥꯏ ꯑꯍꯨꯝꯁꯦ ꯃꯤꯔꯛꯁꯥꯁꯤꯗꯒꯤ ꯀꯔꯝꯅ ꯀꯟꯁꯤꯒꯦ ꯈꯟꯕꯅ ꯐꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯑꯗꯨꯅꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕꯅ ꯐꯅꯤ ꯃꯤꯔꯛꯁꯥꯁꯤꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯁꯔꯤꯁꯣ ꯃꯤꯔꯛꯁꯥ ꯍꯥꯏꯔꯤꯕ ꯁꯥꯅ ꯉꯁꯤꯗꯤ ꯐꯗꯤ ꯁꯨꯝꯕꯗꯧꯅ ꯁꯨꯝꯂꯒꯦ ꯈꯪꯅꯤ ꯀꯩꯉꯝꯕꯗꯨ ꯃꯤꯔꯛꯁꯥ ꯊꯤꯕ ꯆꯪꯈ꯭ꯔꯦ ꯅꯨꯡꯒꯤ ꯂꯥꯏꯗꯨꯁꯨ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯅ ꯀꯩꯉꯝꯕꯗ ꯌꯦꯡꯂꯒ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯑꯩꯒꯤ ꯏꯅꯥꯏ ꯑꯍꯨꯝꯗꯣ ꯊꯨꯅ ꯀꯜꯂꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯑꯋꯥꯕ ꯆꯩꯅꯥꯗꯣ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯁꯛ ꯌꯥꯝꯅ ꯊꯤꯜꯂꯤ ꯃꯤ ꯑꯍꯨꯝꯒꯤ ꯆꯩꯅꯥꯗꯣ ꯏꯇꯣꯝꯇꯗ ꯐꯪꯂꯛꯄꯁꯤꯗꯤ ꯑꯩꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯅꯪ ꯃꯣꯏ ꯑꯍꯨꯝꯗꯣ ꯊꯨꯅ ꯀꯜꯂꯨ ꯑꯗꯨꯒ ꯑꯃ ꯃꯤꯔꯛꯁꯥ ꯃꯄꯨꯒꯤ ꯋꯥꯇꯥꯗꯕꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯀꯩꯉꯝꯕꯗꯨ ꯃꯤꯔꯛꯁꯥꯗꯨ ꯊꯤꯅ ꯅꯨꯡꯒꯤ ꯂꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯅꯪꯒꯤ ꯃꯇꯤꯛ ꯃꯌꯥꯏꯒ ꯄꯥꯝꯖꯗ꯭ꯔꯦꯗ ꯂꯥꯏꯅꯤꯡꯕ ꯑꯍꯨꯝꯁꯤꯗꯤ ꯀꯞꯄꯒ ꯅꯨꯡꯖꯥꯎ ꯃꯔꯨꯝꯁꯤꯗ ꯂꯣꯠꯂꯤꯅꯦ ꯃꯤꯔꯛꯁꯥꯁꯤꯁꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯅꯤꯡꯗ ꯂꯨꯝꯃꯒ ꯃꯇꯤꯟꯒ ꯇꯥꯔꯒ ꯃꯔꯩꯒ ꯂꯦꯛꯂꯒ ꯍꯤꯒꯠꯂꯒ ꯆꯪꯉꯩꯅꯤ ꯀꯥꯟꯅꯗꯤ ꯅꯨꯡꯒꯤ ꯂꯥꯏꯁꯦ ꯆꯤꯡ ꯃꯈꯥꯗ ꯊꯥꯡꯊꯕ ꯂꯥꯛꯄꯅꯤ ꯃꯤꯔꯛꯁꯥꯁꯤ ꯑꯣꯏꯅ ꯍꯥꯠꯂꯒ ꯌꯨꯝꯗ ꯍꯟꯗꯧꯔꯤ ꯃꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯗ ꯀꯩꯉꯝꯕꯗꯨ ꯃꯤꯔꯛꯁꯥ ꯇꯝꯅ ꯌꯨꯝꯅ ꯆꯦꯟꯁꯤꯟꯈꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯀꯩꯉꯝꯕꯗꯨ ꯃꯤꯔꯛꯁꯥꯒꯤ ꯃꯃꯥꯡꯗ ꯁꯠ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯖꯔꯕ ꯀꯤꯟꯗꯨꯅ ꯃꯤꯔꯛꯁꯥꯒꯤ ꯅꯥꯔꯨꯝꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯗ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯟꯈꯤ ꯃꯤꯔꯛꯁꯥꯗꯨ ꯅꯨꯡꯖꯥꯎꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯃꯁꯥꯗꯨ ꯌꯩꯁꯤꯜꯂꯤ ꯂꯥꯏꯅꯤꯡꯕ ꯑꯍꯨꯝꯅ ꯂꯣꯠꯂꯝꯕ ꯅꯨꯡꯖꯥꯎꯗꯨ ꯁꯤꯡꯀꯨꯞ ꯁꯥꯅ ꯄꯨꯡꯆꯥꯏ ꯆꯥꯏ
ꯂꯥꯏꯅꯤꯡꯕ ꯑꯍꯨꯝꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯤ꯫ ꯃꯤꯔꯛꯁꯥꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯁꯠ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯩꯉꯝꯕ ꯇꯝꯅ ꯉꯪꯂꯒ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯀꯩꯉꯝꯕꯅ ꯃꯥꯒꯤ ꯁꯦꯝꯅ ꯀꯥꯎꯔꯒ ꯎꯖꯥꯎ ꯊꯨꯗꯦꯛꯄ ꯉꯝꯕ ꯃꯑꯣꯡ ꯑꯗꯨꯃꯛ ꯃꯤꯔꯛꯁꯥꯗꯨ ꯂꯥꯝꯃꯒ ꯑꯃꯨꯛ ꯀꯥꯎꯔꯛꯏ꯫ ꯃꯤꯔꯛꯁꯥꯗꯨ ꯃꯊꯛꯇ ꯐꯜꯂꯥꯎꯅ ꯆꯣꯡꯈꯠꯂꯒ ꯀꯩꯉꯝꯕꯗ ꯈꯣꯡꯄꯥꯛꯅ ꯅꯦꯠꯊꯔꯛꯏ꯫ ꯅꯪꯅ ꯐꯨꯔꯒ ꯑꯩꯅ ꯆꯦꯟꯒꯗ꯭ꯔꯣ? ꯍꯥ? ꯀꯩꯉꯝꯕꯅ ꯀꯔꯤ ꯑꯩꯅ ꯐꯨꯔꯒ ꯅꯪꯅ ꯆꯦꯟꯗ꯭ꯔꯗꯤ ꯂꯦꯞꯄꯒ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥ? ꯑꯥꯏ ꯉꯪꯂꯒ ꯆꯣꯡꯁꯤꯜꯂꯛꯇꯅ ꯇꯧꯏꯅꯦ꯫ ꯃꯁꯤꯗꯤ ꯃꯥꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯉꯩꯁꯤꯗ ꯅꯨꯡꯖꯥꯎꯁꯤ ꯐꯨꯛꯂꯒ ꯍꯦꯛꯇ ꯊꯣꯝꯃꯒꯦꯗ꯫ ꯅꯨꯡꯅ ꯀꯥꯗꯤ ꯊꯣꯝꯅꯈꯨꯝꯁꯤꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯗ꯭ꯔꯛꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ꯫ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯍꯥ? ꯅꯪ ꯍꯧꯖꯤꯛ ꯈꯪꯒꯅꯤ ꯌꯦꯡꯉꯣ꯫ ꯃꯤꯔꯛꯁꯥꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯉꯩ ꯀꯩꯉꯝꯕꯅ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯅꯨꯡꯖꯥꯎ ꯑꯃ ꯐꯨꯛꯂꯒ ꯃꯤꯔꯛꯁꯥꯗ ꯂꯥꯛꯇꯨꯅ ꯍꯨꯟꯖꯤꯟꯈꯤ꯫ ꯃꯤꯔꯛꯁꯥꯗꯨ ꯅꯨꯡꯖꯥꯎꯗ ꯀꯣꯜꯂꯒ ꯋꯥꯡꯈ꯭ꯔꯕ ꯆꯤꯡꯗꯣꯜꯗꯨꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯂꯒ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯤꯔꯛꯁꯥꯗꯨꯁꯨ ꯅꯨꯡꯖꯥꯎꯗ ꯀꯣꯟꯅ ꯀꯣꯟꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯀꯥꯝꯄꯦꯠꯀꯥꯁꯨ ꯀꯩꯉꯝꯕꯗ ꯌꯥꯝꯅ ꯂꯥꯎꯔꯝꯂꯤ꯫ ꯁꯣꯝꯅ ꯂꯥꯏꯅꯤꯡꯕ ꯑꯍꯨꯝꯗꯨ ꯑꯣꯛ ꯈꯣꯡꯀꯩ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯀꯩꯉꯝꯕꯅ ꯇꯥꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯨꯕꯗ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯅꯨꯡꯒꯤ ꯂꯥꯏꯗꯨ ꯂꯥꯏꯒꯤ ꯁꯥꯌꯣꯜ ꯑꯣꯜꯂꯒ ꯕꯣꯀꯨꯜ, ꯃꯨꯅꯥꯜ, ꯇꯣꯂꯨꯃꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯩꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯣꯀꯨꯜꯅ ꯀꯞꯂꯒ ꯉꯁꯤꯗꯤ ꯆꯍꯤ 30 ꯁꯝꯀꯣꯏ ꯈꯨꯖꯤꯜ ꯀꯛꯇꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯤꯡꯖꯔꯛꯄꯒꯤ ꯃꯍꯩ ꯐꯪꯂꯦ꯫ ꯂꯥꯏꯗꯨ ꯕꯣꯀꯨꯜꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯃꯨꯅꯥꯜꯅ ꯑꯃꯨꯛ ꯍꯦ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯆꯍꯤ 30 ꯏꯕꯨꯡꯉꯣꯕꯨ ꯅꯤꯡꯂꯛꯂꯕꯁꯨ ꯁꯝꯀꯣꯏꯗꯤ ꯅꯤꯡꯊꯤꯅ ꯀꯛꯆꯩꯀꯣ꯫ ꯍꯣꯏ ꯏꯔꯨ ꯂꯨꯖꯗꯕꯗꯤ ꯆꯍꯤ 30 ꯍꯥꯏꯔꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯆꯤꯡꯗꯣꯜ ꯑꯣꯏꯕꯅꯤꯅ ꯏꯪꯕꯒ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯒ꯫ ꯂꯥꯏꯗꯨ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯒ ꯇꯣꯂꯨꯃꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯇꯣꯂꯨꯃꯨꯅ ꯑꯃꯨꯛ ꯍꯦ ꯃꯄꯨ ꯇꯣꯜꯂꯕ ꯅꯅꯥꯏꯗꯤ ꯃꯄꯨ ꯅꯍꯥꯛꯀꯤ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯁꯤꯡ ꯊꯤꯕ, ꯆꯦꯡ ꯍꯋꯥꯏ, ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯁꯥꯕ ꯑꯗꯨꯒ ꯉꯝꯈ꯭ꯔꯕ ꯂꯣꯛꯆꯞꯇꯒꯤ ꯏꯁꯤꯡ ꯍꯣꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯊꯕꯛ ꯁꯨꯕꯗ ꯁꯨꯡꯋꯥ ꯋꯥꯗꯅꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯠꯇ ꯄꯤꯕꯤꯌꯨ꯫ ꯂꯥꯏꯗꯨ ꯃꯨꯅꯥꯜꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯨꯅꯥꯜꯅ ꯍꯦ ꯃꯄꯨ ꯑꯩꯒꯤꯗꯤ ꯏꯔꯨ ꯂꯨꯖꯕ ꯇꯟꯗꯅꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯠꯇ ꯄꯤꯕꯤꯌꯨꯕ꯫ ꯂꯥꯏꯗꯨ ꯕꯣꯀꯨꯜꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯕꯣꯀꯨꯜꯅ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗꯤ ꯁꯝꯁꯨ ꯀꯣꯏꯁꯨ ꯃꯇꯣꯝꯇ ꯍꯥꯠꯆꯕ, ꯈꯨꯖꯤꯜꯁꯨ ꯁꯥꯡꯂꯛꯄꯒ ꯃꯇꯣꯝꯇ ꯍꯦꯛꯇ ꯀꯛꯆꯕ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃ ꯄꯤꯕꯤꯌꯨꯕ꯫ ꯂꯥꯏꯗꯨ ꯀꯟꯅ ꯅꯣꯛꯂꯒ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯄꯪꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤꯀꯣ꯫ ꯃꯕꯨꯛꯁꯤꯡꯁꯦ ꯆꯝꯕꯅ ꯁꯨꯡꯉꯛꯏ꯫ ꯁꯣꯅꯣ ꯈꯔ ꯆꯨꯖꯔꯁꯨ ꯂꯥꯏꯅꯤꯡꯕ ꯑꯃꯅꯕꯨ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯅꯤꯌꯦꯕ꯭ꯔꯣ? ꯍꯥ? ꯐꯔꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯈꯟꯕꯒ ꯊꯕꯛ ꯑꯣꯏꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯃꯝ ꯐꯪꯕ ꯑꯣꯏꯖꯔꯣꯀꯣ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯍꯨꯝꯅ ꯐꯠꯇꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ, ꯊꯃꯣꯏ ꯄꯤꯛꯄ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯁꯥ ꯅꯁꯥꯒꯤ ꯅꯇꯤꯛ ꯅꯌꯥꯏꯗꯣ ꯑꯃꯨꯛ ꯆꯪꯕꯤꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡꯗꯣ ꯑꯃꯨꯛ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯆꯍꯤ 30 ꯑꯃꯒ ꯑꯃꯨꯛ ꯑꯩꯕꯨ ꯅꯤꯡꯖꯕ ꯇꯥꯔꯦ꯫ ꯃꯣꯏ ꯑꯍꯨꯝꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ, ꯈ꯭ꯋꯥꯏꯈꯤꯕꯤ, ꯇꯣꯜꯂꯕ, ꯑꯄꯪꯕ, ꯁꯣꯅꯣ ꯁꯨꯕ ꯅꯅꯥꯏ ꯉꯥꯛꯇꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯏꯕꯨꯡꯉꯣꯅ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯁꯣꯏꯗ꯭ꯔꯤꯗ ꯄꯪꯕꯒꯤ ꯋꯥꯈꯛꯅꯤ ꯍꯥꯏꯗꯤ ꯆꯍꯤ 30 ꯇꯥꯏꯕꯪ ꯃꯤꯔꯛ ꯇꯤꯟꯗ꯭ꯔꯕꯅꯤꯅ꯫ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯅ ꯑꯩꯉꯣꯟꯗꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯑꯃꯨꯛ ꯅꯤꯕ ꯄꯥꯝꯂꯤ ꯍꯥ? ꯇꯣꯂꯨꯃꯨꯅ ꯏꯕꯨꯡꯉꯣ ꯑꯥꯗ ꯅꯍꯥ ꯑꯃ ꯂꯦꯞꯂꯒ ꯑꯩꯈꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤꯕꯁꯦ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ, ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ, ꯃꯧ ꯅꯠꯇꯕ ꯂꯩꯁꯥꯕꯤ ꯑꯁꯦꯡꯕ ꯑꯝꯇ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯁꯤꯗ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯄꯤꯅꯤ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯐꯤꯕꯝ ꯆꯥꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯂꯥꯏꯗꯨꯅ ꯀꯔꯤꯅꯣꯗ ꯇꯣꯂꯨꯃꯨ ꯂꯥꯏꯅ ꯁꯦꯝꯕ ꯅꯨꯄꯤꯕꯨ ꯃꯧ ꯂꯩꯁꯥꯕꯤ ꯂꯩꯕ꯭ꯔꯗ? ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯂꯥꯏ ꯑꯣꯏꯁꯅꯨ, ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯁꯅꯨ, ꯂꯩꯁꯥꯕꯤ ꯃꯧꯁꯥꯕꯤ ꯑꯃꯠꯇ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯦ꯫ ꯂꯥꯏ ꯃꯔꯛꯇꯁꯨ ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯕ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯍꯪꯒꯠꯆꯕꯅꯤ꯫ ꯆꯨꯝꯃꯤꯅꯦ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤ ꯑꯃꯠꯇꯕꯨ ꯂꯩꯔꯝꯂꯔꯣꯏꯅꯦ꯫ ꯂꯥꯏ ꯍꯔꯥꯎꯕꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯁꯦꯡꯕ ꯑꯅꯤꯈꯛ ꯂꯥꯏ ꯊꯧꯒꯜꯒꯤ ꯂꯦꯡꯈꯠꯂꯛꯎ ꯀꯧꯊꯣꯛꯄꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯦꯡꯈꯠꯂꯛꯇꯦ ꯍꯥꯏꯔꯤꯅꯦ ꯆꯨꯝꯕ꯭ꯔꯣ? ꯀꯩꯉꯝꯕꯅ ꯑꯇꯥꯕ ꯂꯩꯁꯥꯕꯤ ꯁꯥꯕꯁꯤꯡꯅ ꯏꯕꯨꯡꯉꯣꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯏꯀꯥꯏꯕꯅ ꯂꯣꯏꯕ ꯇꯥꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯕꯤꯔꯣ꯫ ꯏꯕꯨꯡꯉꯣꯅ ꯇꯥꯏꯕꯪ ꯃꯤꯗ ꯅꯣꯛꯅꯔꯤꯕꯗꯣ ꯂꯥꯏꯔꯝꯂꯦꯟꯗꯕꯨ ꯅꯨꯄꯤ ꯑꯁꯦꯡꯕꯕꯨ ꯂꯩꯔꯤꯕ꯭ꯔꯣ? ꯅꯨꯄꯤ ꯑꯁꯣꯛꯄꯗꯤ ꯂꯥꯏ ꯅꯣꯏꯅꯕꯨ ꯍꯦꯜꯂꯝꯒꯅꯤ꯫ ꯂꯥꯏꯗꯨ ꯀꯩꯉꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ
ꯐꯔꯛ ꯌꯥꯝꯅ ꯇꯥꯕ ꯅꯍꯥꯅꯤ ꯑꯩ ꯃꯥꯒꯤ ꯂꯩꯁꯥꯕꯤ ꯑꯁꯦꯡꯕ ꯑꯃ ꯄꯤꯔꯝꯂꯒ ꯇꯨꯅ ꯃꯥꯡꯈꯤꯕꯅ ꯐꯅꯤ ꯃꯥꯒꯤ ꯊꯥꯡꯁꯤ ꯃꯈ꯭ꯋꯥꯡꯗꯒꯤ ꯑꯃꯨꯛ ꯁꯛꯈ꯭ꯔꯦꯅꯦ ꯂꯥꯏꯗꯨ ꯁꯠ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯃꯥꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯀꯩꯉꯝꯕꯒꯤ ꯃꯅꯥꯛꯇ ꯁꯠ ꯂꯥꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯩꯉꯝꯕꯗ ꯃꯃꯣꯟ ꯅꯣꯛꯂꯒ ꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯔꯛꯏ ꯀꯩꯉꯝꯕꯒꯤ ꯊꯃꯣꯏꯗꯨ ꯌꯦꯔꯨꯝ ꯑꯃꯥꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯏꯁ ꯅꯨꯄꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤ ꯀꯜꯂꯤꯗ ꯃꯩꯒꯨꯝ ꯁꯥꯔꯝꯕ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯅꯪ ꯎꯕꯒ ꯍꯩꯅꯧ ꯑꯃꯨꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯥꯟꯅꯗꯦ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯀꯨꯝꯊꯔꯁꯤ ꯂꯥꯛꯑꯣ ꯀꯩꯉꯝꯕꯗꯨ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯥꯏ ꯅꯨꯄꯤꯗꯨꯒ ꯈꯨꯠ ꯁꯝꯂꯒ ꯆꯤꯡ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯏꯅꯤꯡꯕ ꯃꯣꯏ ꯑꯍꯨꯝꯁꯨ ꯃꯁꯥ ꯃꯎ ꯁꯤꯠ ꯅꯥꯟꯅ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯕꯒꯤ ꯃꯃꯤ ꯑꯃ ꯂꯥꯏꯗꯨꯅ ꯁꯣꯔꯥꯔꯦꯟꯗꯒꯤ ꯎꯔꯤ ꯆꯤꯡꯊꯛꯇꯨꯗ ꯃꯣꯏ ꯑꯍꯨꯝꯒꯤ ꯍꯤꯡꯕꯗ ꯆꯪꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯦ ꯀꯩꯉꯝꯕꯁꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯆꯤꯡꯈꯣꯡꯒꯤ ꯅꯨꯡ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯆꯥꯗꯨꯗ ꯐꯝꯂꯒ ꯆꯥꯅꯕꯤ ꯀꯩꯉꯝꯕꯒꯤ ꯅꯨꯄꯤꯗꯨꯅ ꯇꯥꯛꯄꯤꯌꯨ ꯏꯄꯨꯔꯣꯏꯕ ꯆꯥꯅꯕꯤ ꯅꯪꯕꯨ ꯄꯥꯏꯕꯒ ꯍꯩꯔꯗꯤ ꯆꯤꯡꯁꯦ ꯄꯥꯏꯔꯒ ꯑꯣꯏꯅ ꯀꯥꯈꯠꯁꯤꯅ ꯂꯥꯏꯅꯤꯡꯕ ꯑꯍꯨꯝꯒꯤ ꯎꯇꯤ ꯊꯣꯡꯕꯗꯣ ꯆꯖꯤꯛ ꯑꯣꯟꯕꯅ ꯍꯜꯂꯝꯕ ꯇꯥꯔꯦ ꯆꯥꯅꯕꯤꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯥꯏꯔꯣ ꯆꯤꯡꯗꯣꯜ ꯇꯝꯅ ꯍꯦꯛꯇ ꯄꯥꯏꯈꯠꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯀꯩꯉꯝꯕꯒ ꯆꯥꯅꯕꯤꯒꯗꯨ ꯂꯥꯏꯅꯤꯡꯕ ꯃꯣꯏ ꯑꯍꯨꯝꯒꯤ ꯂꯩꯐꯝ ꯇꯝꯅ ꯇꯞꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯂꯥꯏꯅꯤꯡꯕ ꯑꯍꯨꯝꯁꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯐꯪꯂꯗꯨꯅ ꯃꯥꯅ ꯅꯤꯡꯖꯕ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯇꯨꯅ ꯑꯅꯤꯡꯕ ꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ